ꯁꯤ ꯑꯌꯨꯛ ꯐꯣꯡꯈꯤꯕ ꯇꯣꯉꯥꯟꯕ ꯐꯣꯡꯁꯤꯡꯗꯒꯤ ꯃꯔꯨꯑꯣꯏꯕ ꯄꯥꯎꯁꯤꯡ ꯈꯣꯝꯒꯠꯆꯔꯒ ꯃꯌꯥꯝꯗ ꯁꯦꯌꯔ ꯇꯧꯖꯒꯦ꯫ ꯑꯍꯥꯟꯕꯗ ꯀꯛꯆꯤꯡꯒꯤ MLA ꯔꯥꯃꯦꯁꯣꯔ ꯑꯣꯛꯄꯒꯤ ꯊꯧꯔꯝꯗ ꯑꯊꯤꯡꯕ ꯄꯤꯔꯛꯄꯗꯒꯤ ꯏꯔꯥꯡ ꯊꯣꯛꯈ꯭ꯔꯦ꯫ ꯀꯛꯆꯤꯡ ꯇꯨꯔꯦꯜ ꯋꯥꯡꯃ ꯃꯅꯥꯔꯩ ꯄꯔꯦꯡꯗ ꯂꯩꯕ ꯇꯨꯔꯦꯜ ꯋꯥꯡꯃ ꯀꯝꯃꯨꯅꯤꯇꯤ ꯍꯣꯜꯗ ꯉꯁꯤ ꯀꯛꯆꯤꯡ ꯑꯦꯁꯦꯝꯕ꯭ꯂꯤ ꯀꯟꯁꯇꯤꯇꯨꯑꯦꯟꯁꯤꯒꯤ MLA ꯃꯌꯥꯡꯂꯥꯝꯕꯝ ꯔꯥꯃꯦꯁꯣꯔꯕꯨ ꯁꯧꯒꯠꯄ ꯃꯤꯑꯣꯏꯁꯤꯡꯅ MLAꯕꯨ ꯑꯣꯛꯅꯕ ꯊꯧꯔꯝ ꯄꯥꯡꯊꯣꯛꯄꯗ ꯃꯤꯑꯣꯏ ꯈꯔꯅ ꯑꯊꯤꯡꯕ ꯄꯤꯔꯛꯄꯗꯒꯤ ꯏꯔꯥꯡ ꯊꯣꯛꯈ꯭ꯔꯦ꯫ ꯄꯥꯎ ꯑꯁꯤꯅ ꯍꯥꯏ ꯅꯨꯃꯤꯠ ꯈꯔꯅꯤꯒꯤ ꯃꯃꯥꯡꯗꯒꯤ ꯑꯁꯤꯒꯨꯝꯕ ꯐꯤꯚꯝ ꯂꯥꯛꯄ ꯌꯥꯏ ꯍꯥꯏꯕꯒꯤ ꯆꯤꯡꯅꯕ ꯂꯩꯕꯅ ꯗꯤꯁꯇ꯭ꯔꯤꯛ ꯑꯦꯗꯃꯤꯅꯤꯁꯇ꯭ꯔꯦꯁꯟꯒꯤ ꯃꯥꯏꯀꯩꯗꯒꯤ ꯑꯍꯦꯟꯕ ꯐꯣꯔꯁ ꯆꯪꯁꯤꯟꯗꯨꯅ ꯉꯁꯤ ꯑꯌꯨꯛ ꯑꯉꯟꯕꯗꯒꯤ ꯍꯧꯅ ꯉꯥꯛ ꯁꯦꯟꯗꯨꯅ ꯂꯩꯈꯤꯕꯅꯤ꯫ ꯑꯗꯨꯕꯨ ꯅꯨꯡꯊꯤꯜ ꯄꯨꯡ 1 ꯇꯥꯔꯛꯄ ꯑꯗꯨꯋꯥꯏꯗ MLA ꯔꯥꯃꯦꯁꯣꯔꯅ ꯍꯦꯛ ꯊꯨꯡꯂꯕꯒ ꯃꯐꯝ ꯑꯗꯨꯋꯥꯏꯗ ꯂꯩꯔꯝꯕ ꯅꯨꯄꯤꯁꯤꯡꯅ ꯏꯂꯦꯛꯇ꯭ꯔꯤꯛ ꯄꯣꯁ ꯈꯤꯡꯗꯨꯅ ꯏꯔꯥꯡ ꯁꯥꯒꯠꯄꯒ ꯂꯣꯏꯅꯅ MLAꯕꯨ ꯀꯝꯃꯨꯅꯤꯇꯤ ꯍꯣꯜꯗ ꯆꯪꯕ ꯌꯥꯔꯣꯏ, ꯍꯟꯈ꯭ꯔꯣ ꯍꯥꯏꯕ ꯈꯣꯜꯂꯥꯎ ꯀꯌꯥ ꯂꯥꯎꯈꯤ꯫ ꯗꯤꯁꯇ꯭ꯔꯤꯛ ꯄꯨꯂꯤꯁꯀꯤ ꯃꯥꯏꯀꯩꯗꯒꯤꯁꯨ ꯏꯔꯥꯡ ꯑꯗꯨ ꯂꯥꯛꯁꯤꯟꯅꯅꯕ ꯀꯟꯅ ꯍꯣꯠꯅꯈꯤ꯫ ꯇꯤꯌꯔ ꯒ꯭ꯌꯥꯁ ꯁꯦꯜ 3-4 ꯀꯥꯞꯈꯤ ꯇꯨꯡꯗ MLA ꯔꯥꯃꯦꯁꯣꯔꯕꯨ ꯑꯁꯣꯏ ꯑꯉꯥꯝ ꯊꯣꯛꯇꯅꯕ ASP ꯀꯛꯆꯤꯡꯅ ꯂꯨꯆꯤꯡꯕ ꯄꯨꯂꯤꯁ ꯀꯥꯡꯕꯨ ꯑꯃꯅ ꯉꯥꯛ ꯁꯦꯟꯗꯨꯅ ꯃꯐꯝ ꯑꯗꯨꯗꯒꯤ ꯍꯟꯗꯣꯛꯈꯤ ꯍꯥꯏꯔꯤ꯫ ꯇꯨꯔꯦꯜ ꯋꯥꯡꯃ ꯀꯝꯃꯨꯅꯤꯇꯤ ꯍꯣꯜ ꯃꯦꯅꯦꯖꯃꯦꯟꯠ ꯀꯃꯤꯇꯤꯒꯤ ꯚꯥꯏꯁ ꯄ꯭ꯔꯁꯤꯗꯦꯟꯠ ꯌꯦꯡꯈꯣꯝ ꯁꯨꯔꯆꯟꯗ꯭ꯔꯅ ꯄꯥꯎꯃꯤꯁꯤꯡꯗ ꯐꯣꯡꯗꯣꯛꯈꯤꯕꯗꯤ ꯍꯣꯜ ꯑꯁꯤꯗ ꯄꯣꯂꯤꯇꯤꯀꯦꯜ ꯄꯥꯔꯇꯤꯒ ꯃꯔꯤ ꯂꯩꯅꯕ ꯃꯤꯇꯤꯡꯅꯆꯤꯡꯕ ꯄꯥꯡꯊꯣꯛꯄꯗꯗꯤ ꯀꯃꯤꯇꯤꯅ ꯀꯨꯞꯅ ꯈꯟꯅꯔꯒ ꯃꯇꯝꯒꯤ ꯃꯇꯨꯡ ꯏꯟꯅ ꯑꯌꯥꯕ ꯅꯠꯇ꯭ꯔꯒꯅ ꯌꯥꯗꯕꯗꯨ ꯂꯦꯞꯀꯅꯤ ꯍꯥꯏꯈꯤ꯫ ꯏꯂꯦꯛꯁꯟ ꯅꯛꯁꯤꯜꯂꯛꯄ ꯑꯃꯗꯤ ꯃꯤꯌꯥꯝꯒꯤ ꯈꯣꯏꯁꯥꯎꯅꯕ ꯀꯌꯥ ꯑꯃ ꯂꯩꯕꯅ MLA ꯔꯥꯃꯦꯁꯣꯔꯕꯨ ꯑꯣꯛꯄꯒꯤ ꯊꯧꯔꯝ ꯑꯗꯨ ꯍꯣꯜ ꯑꯗꯨꯗ ꯄꯥꯡꯊꯣꯛꯄꯒꯤ ꯑꯌꯥꯕ ꯄꯤꯕ ꯉꯝꯂꯣꯏ ꯍꯥꯏꯅ BJP ꯋꯥꯀꯔꯁꯤꯡꯅ ꯍꯥꯟꯅꯅ ꯈꯪꯍꯟꯈ꯭ꯔꯕꯅꯤ꯫ ꯗꯤꯁꯇ꯭ꯔꯤꯛ ꯃꯦꯖꯤꯁꯇ꯭ꯔꯦꯁꯟꯅꯁꯨ ꯉꯔꯥꯡꯗꯒꯤ ꯃꯐꯝ ꯑꯗꯨꯗ CRPCꯒꯤ ꯁꯦꯛꯁꯟ 194ꯒꯤ ꯃꯈꯥꯗ ꯑꯊꯤꯡꯕꯁꯨ ꯊꯝꯈ꯭ꯔꯕꯅꯤ꯫ ꯑꯗꯨꯕꯨ ꯅꯝꯐꯨ ꯍꯥꯐꯨꯗ BJP ꯋꯥꯀꯔꯁꯤꯡꯅ MLA ꯔꯥꯃꯦꯁꯣꯔꯕꯨ ꯑꯣꯛꯅꯕ ꯍꯣꯠꯅꯔꯛꯄꯗꯒꯤ ꯏꯔꯥꯡ ꯑꯗꯨ ꯊꯣꯛꯈꯤꯕꯅꯤ ꯍꯥꯏꯅꯁꯨ ꯃꯍꯥꯛꯅ ꯃꯈꯥ ꯇꯥꯅ ꯐꯣꯡꯗꯣꯛꯈꯤ꯫ MLA ꯃꯌꯥꯡꯂꯥꯝꯕꯝ ꯔꯥꯃꯦꯁꯣꯔꯅ ꯄꯥꯎꯃꯤꯁꯤꯡꯗ ꯍꯥꯏ ꯅꯧꯅ MLA ꯑꯣꯏꯔꯛꯄꯗ ꯀꯛꯆꯤꯡ ꯇꯨꯔꯦꯜ ꯋꯥꯡꯃ ꯋꯥꯔꯗ ꯅꯝꯕꯔ 5ꯀꯤ BJP ꯊꯧꯃꯤꯁꯤꯡ ꯑꯃꯗꯤ ꯅꯨꯡꯁꯤꯕ ꯃꯤꯑꯣꯏꯁꯤꯡꯅ ꯍꯔꯥꯎ ꯇꯌꯥꯝꯅ ꯑꯣꯛꯄꯤꯒꯅꯤ ꯍꯥꯏꯔꯛꯄ ꯑꯃꯗꯤ ꯃꯃꯥꯡꯒꯤ MLAꯅ ꯇꯧꯔꯝꯗꯕ ꯀꯌా ꯇꯧꯕ ꯉꯝꯅꯕꯒꯤꯗꯃꯛ ꯃꯤꯌꯥꯝꯒ ꯇꯥꯊꯣꯛ ꯇꯥꯁꯤꯟ ꯇꯧꯅꯕ ꯂꯥꯛꯄꯅꯤ꯫ ꯑꯗꯨꯕꯨ ex-MLA ꯁꯨꯔꯆꯟꯗ꯭ꯔꯅ ꯃꯤꯑꯣꯏ ꯈꯔ ꯊꯥꯗꯣꯛꯂꯒ ꯆꯥꯎꯈꯠ ꯊꯧꯔꯥꯡꯒꯤ ꯊꯕꯛꯁꯤꯡ ꯂꯧ ꯊꯣꯛꯍꯟꯗꯅꯕ ꯍꯣꯠꯅꯈꯤꯕꯗꯨ ꯂꯥꯏꯕꯛ ꯊꯤꯕꯅꯤ꯫ ꯋꯥꯏ ꯁꯨꯔꯆꯟꯗ꯭ꯔꯅ MLA ꯑꯣꯏꯔꯤꯉꯩꯗ ꯃꯐꯝ ꯑꯗꯨꯒꯤ ꯀꯃꯤꯇꯤ ꯑꯃ ꯁꯦꯝꯖꯤꯜꯂꯒ ꯒꯚꯔꯟꯃꯦꯟꯠꯀꯤ ꯁꯦꯟꯊꯥꯡ ꯌꯥꯎꯅ ꯁꯥꯈꯤꯕ ꯀꯝꯃꯨꯅꯤꯇꯤ ꯍꯣꯜ ꯑꯗꯨꯗ ꯑꯣꯛꯄꯒꯤ ꯊꯧꯔꯝ ꯄꯥꯡꯊꯣꯛꯄꯗ ꯑꯊꯤꯡꯕ ꯄꯤꯍꯟꯕ ꯍꯥꯏꯕꯁꯤ ꯃꯤꯌꯥꯝꯒꯤ ꯌꯥꯏꯐꯅꯕ ꯍꯣꯠꯅꯕꯗ ꯑꯊꯤꯡꯕ ꯄꯤꯕꯅꯤ ꯍꯥꯏꯅ ꯂꯧꯏ꯫ ꯄꯥꯔꯇꯤꯒꯤ ꯈꯦꯠꯅꯕ ꯊꯝꯗꯅ ꯃꯤꯌꯥꯝꯒꯤꯗꯃꯛ ꯊꯕꯛ ꯇꯧꯖꯒꯦ ꯈꯟꯕꯅꯤ, ꯃꯁꯤꯗ ꯑꯊꯤꯡꯕ ꯄꯤꯔꯛꯄ ꯑꯁꯤ ꯌꯥꯝꯅ ꯅꯨꯡꯉꯥꯏꯇꯕ ꯐꯥꯎꯏ ꯍꯥꯏꯅꯁꯨ ꯃꯍꯥꯛꯅ ꯃꯈꯥ ꯇꯥꯅ ꯐꯣꯡꯗꯣꯛꯈꯤ ꯍꯥꯏꯅ ꯄꯥꯎ ꯑꯁꯤꯅ ꯃꯈꯥ ꯇꯥꯅ ꯐꯣꯡꯗꯣꯔꯛꯂꯤ꯫ ꯃꯔꯛ ꯊꯠꯅ ꯃꯄꯥꯟ ꯂꯝꯒꯤ ꯑꯣꯏꯕ ꯑꯇꯣꯞꯄ ꯃꯔꯨꯑꯣꯏꯕ ꯄꯥꯎ ꯈꯔ ꯍꯥꯞꯆꯔꯝꯒꯦ꯫ US ꯀꯦꯄꯤꯇꯦꯜꯗ ꯇ꯭ꯔꯝꯞ ꯁꯧꯒꯠꯄꯁꯤꯡꯅ ꯊꯣꯝꯖꯤꯟꯈ꯭ꯔꯦ, 3 ꯁꯤꯈ꯭ꯔꯦ, ꯀꯣꯡꯒ꯭ꯔꯦꯁꯅ ꯕꯥꯏꯗꯦꯟ ꯃꯥꯏ ꯄꯥꯛꯄ ꯁꯔꯇꯤꯐꯥꯏ ꯇꯧꯈ꯭ꯔꯦ꯫ ꯐꯝ ꯊꯥꯗꯣꯛꯂꯒꯗꯕ US ꯄ꯭ꯔꯁꯤꯗꯦꯟꯠ ꯗꯣꯅꯥꯜꯗ ꯇ꯭ꯔꯝꯞꯀꯤ ꯁꯧꯒꯠꯄꯁꯤꯡꯅ ꯑꯃꯦꯔꯤꯀꯟ ꯗꯦꯃꯣꯀ꯭ꯔꯦꯁꯤꯒꯤ ꯐꯝꯕꯥꯜ ꯀꯦꯄꯤꯇꯣꯜꯗ ꯊꯣꯝꯖꯤꯟꯗꯨꯅ ꯃꯃꯥꯡꯗ ꯑꯃꯨꯛꯇ ꯎꯈꯤꯗ꯭ꯔꯤꯕ ꯌꯩꯈꯥꯏ ꯊꯨꯒꯥꯏꯕꯒꯤ ꯊꯕꯛ ꯆꯠꯊꯈꯤꯕꯒꯤ ꯄꯨꯡ ꯈꯔꯒꯤ ꯇꯨꯡꯗ US ꯀꯣꯡꯒ꯭ꯔꯦꯁꯅ ꯍꯧꯅꯕꯤ ꯃꯇꯨꯡ ꯏꯟꯅ ꯗꯦꯃꯣꯀ꯭ꯔꯦꯇꯤꯛ ꯖꯣ ꯕꯥꯏꯗꯦꯟꯕꯨ ꯉꯁꯤ ꯃꯊꯪꯒꯤ US ꯄ꯭ꯔꯁꯤꯗꯦꯟꯠ ꯑꯗꯨ ꯑꯣꯏꯅ ꯁꯔꯇꯤꯐꯥꯏ ꯇꯧꯈ꯭ꯔꯦ ꯑꯃꯁꯨꯡ ꯄꯥꯡꯊꯣꯛꯈꯤꯕ ꯄ꯭ꯔꯁꯤꯗꯦꯟꯠ ꯃꯤꯈꯜ ꯑꯗꯨ ꯆꯠꯅꯕ ꯌꯥꯔꯣꯏ ꯍꯥꯏꯅ ꯀꯟꯅ ꯃꯨꯛꯇꯨꯅ ꯂꯩꯔꯛꯈꯤꯕ ꯗꯣꯅꯥꯜꯗ ꯇ꯭ꯔꯝꯞꯗ ꯁꯥꯊꯤꯕ ꯁꯩꯐꯨ ꯑꯃ ꯅꯪꯍꯟꯈ꯭ꯔꯦ꯫ ꯁꯤꯅꯦꯠ ꯑꯃꯁꯨꯡ ꯍꯥꯎꯁ ꯑꯣꯐ ꯔꯤꯄ꯭ꯔꯖꯦꯟꯇꯦꯇꯤꯚꯁ ꯑꯅꯤꯃꯛꯇ ꯂꯣꯃꯦꯀꯔꯁꯤꯡꯅ ꯕꯥꯏꯗꯦꯟꯅ ꯃꯥꯏ ꯄꯥꯛꯅꯕꯒꯤ ꯃꯊꯧ ꯇꯥꯕ ꯏꯂꯦꯛꯇꯣꯔꯦꯜ ꯚꯣꯠꯁꯤꯡ ꯐꯪꯈꯤ ꯍꯥꯏꯕꯗꯨꯒꯤ ꯃꯥꯌꯣꯛꯇ ꯂꯩꯈꯤꯕ ꯔꯤꯄꯕ꯭ꯂꯤꯀꯥꯟꯁꯤꯡꯕꯨ ꯃꯥꯏ ꯄꯥꯛꯅ ꯃꯥꯏꯊꯤꯕ ꯄꯤꯈ꯭ꯔꯦ ꯍꯥꯏꯕ ꯄꯥꯎ ꯑꯃ ꯉꯁꯤ ꯐꯣꯡꯈꯤꯕ ꯐꯣꯡꯁꯤꯡꯗ ꯐꯣꯡꯗꯣꯛꯅꯔꯛꯂꯤ꯫ ꯑꯇꯣꯞꯄ ꯄꯥꯎ ꯑꯃꯅ ꯀꯥꯁꯤꯝ ꯁꯨꯂꯩꯃꯥꯅꯤ ꯍꯥꯠꯄꯒꯤ ꯃꯇꯥꯡꯗ ꯗꯣꯅꯥꯜꯗ ꯇ꯭ꯔꯝꯞ ꯐꯥꯅꯕ ꯋꯥꯔꯦꯟꯠ ꯊꯣꯛꯈ꯭ꯔꯦ꯫ ꯏꯔꯥꯟꯒꯤ ꯖꯦꯅꯔꯦꯜ ꯑꯃ ꯑꯃꯁꯨꯡ ꯁꯛꯇꯤ ꯂꯩꯔꯕ ꯏꯔꯥꯛꯀꯤ ꯃꯤꯂꯤꯁꯤꯌꯥ ꯂꯨꯆꯤꯡꯕ ꯑꯃ ꯍꯧꯈꯤꯕ ꯆꯍꯤꯗ ꯍꯥꯠꯈꯤꯕ ꯑꯗꯨꯒ ꯃꯔꯤ ꯂꯩꯅꯅ USꯀꯤ ꯐꯝ ꯊꯥꯗꯣꯛꯂꯒꯗꯕ ꯄ꯭ꯔꯁꯤꯗꯦꯟꯠ ꯗꯣꯅꯥꯜꯗ ꯇ꯭ꯔꯝꯞꯒꯤꯗꯃꯛ ꯉꯁꯤ ꯑꯦꯔꯦꯁꯠ ꯋꯥꯔꯦꯟꯠ ꯑꯃ ꯊꯣꯛꯈ꯭ꯔꯦ ꯍꯥꯏꯅ ꯏꯔꯥꯛꯀꯤ ꯖꯨꯗꯤꯁꯔꯤꯅ ꯐꯣꯡꯗꯣꯛꯈ꯭ꯔꯦ꯫ ꯃꯈꯥ ꯆꯠꯊꯔꯛꯄ ꯑꯇꯣꯞꯄ ꯄꯥꯎ ꯑꯃꯅ ꯑꯃꯨꯛ ꯍꯨꯏꯗ ꯄꯥꯛꯇꯛꯅꯅ ꯔꯦꯕꯤꯁ ꯁꯟꯗꯣꯔꯛꯂꯕ꯭ꯔꯥ ꯆꯤꯡꯅꯔꯦ꯫ ꯉꯁꯤ ꯌꯥꯝꯅ ꯅꯨꯡꯉꯥꯏꯇꯕ ꯊꯧꯗꯣꯛ ꯑꯃ ꯑꯣꯏꯅ ꯏꯝꯐꯥꯜ ꯋꯦꯁꯠ ꯀꯃꯥꯟꯗꯣ ꯀꯝꯄ꯭ꯂꯦꯛꯁꯇ ꯍꯨꯏ ꯑꯃ ꯆꯤꯡꯅꯅꯤꯡꯉꯥꯏ ꯑꯣꯏꯕ ꯂꯥꯏꯑꯣꯡ ꯑꯃ ꯅꯥꯕ ꯎꯕꯗꯒꯤ ꯃꯅꯤꯄꯨꯔ ꯗꯣꯒ ꯂꯚꯔꯁ ꯀ꯭ꯂꯕꯇ ꯄꯥꯎ ꯄꯤꯔꯛꯄꯗꯒꯤ ꯀ꯭ꯂꯕ ꯑꯁꯤꯒꯤ ꯚꯣꯂꯨꯟꯇꯤꯌꯔꯅ ꯗꯣꯛꯇꯔ NG ꯁꯨꯔꯆꯟꯗ꯭ꯔꯒ ꯈꯨꯠꯁꯝꯅꯔꯒ ꯍꯛꯊꯦꯡꯅꯅ ꯆꯠꯇꯨꯅ ꯌꯦꯡꯁꯤꯟꯈ꯭ꯔꯦ, ꯃꯗꯨꯗ ꯍꯨꯏ ꯑꯗꯨ ꯔꯦꯕꯤꯁꯅ ꯅꯥꯕꯒꯤ ꯈꯨꯗꯝ ꯑꯃꯁꯨꯡ ꯁꯤꯝꯞꯇꯣꯝ ꯆꯞ ꯆꯥꯅ ꯎꯕ ꯐꯪꯈꯤ꯫ ꯍꯨꯏ ꯑꯁꯤ ꯊꯥꯗꯣꯛꯂꯒ ꯊꯝꯕꯅ ꯑꯅꯛꯄꯗ ꯂꯩꯕ ꯍꯨꯏꯁꯤꯡꯁꯨ ꯀꯣꯟꯇꯦꯛ ꯇꯧꯔꯝꯒꯅꯤ ꯍꯥꯏꯕꯒꯤ ꯊꯥꯖꯕ ꯂꯩ꯫ ꯃꯇꯝ ꯏꯀꯥꯟ ꯀꯥꯟꯅꯗꯅ ꯍꯨꯏ ꯑꯁꯤ ꯂꯩꯈꯤꯗ꯭ꯔꯦ, ꯃꯔꯝ ꯑꯗꯨꯅ ꯈꯨꯗꯛꯇ ꯑꯊꯨꯕꯒꯤ ꯑꯣꯏꯅ ꯊꯪꯅꯕꯁꯤꯡꯒꯤ ꯍꯨꯏ 12 ꯑꯦꯟꯇꯤ ꯔꯦꯕꯤꯁ ꯚꯦꯛꯁꯤꯟ ꯀꯥꯞꯊꯣꯛꯈ꯭ꯔꯦ꯫ ꯃꯈꯥꯗ ꯃꯐꯝ ꯑꯗꯨꯒꯤ ꯑꯀꯣꯏꯕꯗꯁꯨ ꯑꯦꯟꯇꯤ ꯔꯦꯕꯤꯁ ꯚꯦꯛꯁꯤꯅꯦꯁꯟ ꯀꯦꯝꯞ ꯄꯥꯡꯊꯣꯛꯂꯒꯅꯤ, ꯑꯗꯨꯒ ꯍꯨꯏꯁꯤꯡ ꯊꯥꯗꯣꯛꯄꯤꯒꯅꯨ ꯍꯥꯏꯅ ꯗꯣꯒ ꯂꯚꯔꯁ ꯀ꯭ꯂꯕꯀꯤ ꯁꯦꯀ꯭ꯔꯦꯇꯔꯤ ꯗꯥꯛꯇꯔ ꯅꯥꯎꯕꯅ ꯐꯣꯡꯗꯣꯔꯛꯂꯤ ꯍꯥꯏꯅ ꯄꯥꯎ ꯑꯁꯤꯅ ꯃꯈꯥ ꯇꯥꯔꯤ꯫
Loisilakpo ina topa maruiba pau khara namu Supreme Court na Manipur lengakta aroiba matam pirakle MPS officer sing seniority list yauba serial gi matungina posting pigadabani discipline force ama oiriba Manipur Police Organization gi rank and file singi manungda maruiba district level officer sing oiba yauna Manipur Rifles India Reserve Battalion Home Guard singbagi commanding officer na singbasgi posting 400 rank ama oiriba Manipur Police Service MPS officer singi seniority list makok thangduna senior oifam thoi hairiba promote singbu direct recruit singi makhada thamle haiba yauna seniority list dap tel tawduna toshinare haiba wahaudagi Supreme Court yauna raglaba case laibak sigi Apex Court asina Manipur lengakta aroiba matam chance pirakle direct recruit MPS singbo appointment pibadagidi cadre asida promotion pirakhibana hali hairaduna promote MPS officer singna seniority list makok thangna lepham thoi haiduna promote singna High Court of Manipur tunga civil writ petition sing file tawduna lanthingnarakibani hainasu paw sina makhatari atopa paw manamo Manipur Police Commando gi personnel nipan gi mathakta CBI ra charge sheet thagalakle ngasidagina sei 13 rom gi mamang kumja inglising aniga mapan gi March mari gi numit jungramdai da mayang Imphal Police Station gi manung chanba phobok chaw makha lekai yumnam lerakta gi masai sei 12 khaktamak suduna class 7 khaktamak tamkiba AMD Azad Khan apokpa AMD Wahid Alibu mayum gi Mangol gi namduna pharaga puduna puthokraga mayum dagi meter humdarom tamak lapna leiba labuki mafam amada nongmaina kaptuna hatkiba encounter ni haba thokdoki matang Central Bureau of Investigation CBI na thokdok tu sienaba combined force adugi manungdagi matamdugi thobal commando gi personnel nipan mathakta charge thagalakle CBI gi charge adu agency asina thokdok sigi matang regular case oina register tawduna lokhatpa case FIR number 15 of S by 2018 by SC 3 by New Delhi under section 384 by 307 by 400 by 34 IPC 25(1) Arms Act amasum RC DST 2018 S 0032 under section 302 by 34 IPC ga mari lenina thagalakibani su pawsina haidi amasum thaudoksigi matangna tongan ba case ani asi Supreme Court of India na pirakhiba judgment amas order gi matuina CBI na mathang sina January 13 English ngani ga taragani panamasu July 13 ga mathu English ngani ga taragani panda anirak thona register tawduna lakhot khibani haina su pawsina makhatana phungdorog duga ma'am hauzik oina matang saida losinjarage duga horen soy soy anauba I pawsi ma'am da share tawjarake and thank you.